ꯐꯨꯕꯂꯥꯒꯤ ꯂꯧꯀꯣꯜ ꯑꯃꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯀꯔꯣꯝꯗꯒꯤꯅꯣ ꯀꯥꯞꯂꯛꯄꯅꯣ ꯈꯪꯗꯕ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯃꯈꯨꯠꯇ ꯄꯥꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯨꯕꯂꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗ ꯑꯍꯜ ꯑꯃ ꯁꯣꯛꯄꯒꯤ ꯋꯥꯍꯧꯗ ꯃꯐꯝꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯕꯟ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯃꯇꯝ ꯂꯩꯔꯤꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯇꯤ ꯍꯩꯆ ꯍꯩꯗ꯭ꯔꯕꯥꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯕꯔꯅꯔ ꯁꯤ.ꯑꯦꯁ. ꯑꯃꯗꯤ ꯗꯤ.ꯖꯤ.ꯄꯤ ꯐꯨꯕꯂꯥꯗ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯐꯨꯕꯂꯥꯒꯤ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤ ꯑꯦꯁ.ꯑꯣ.ꯑꯣ. ꯀꯦꯝꯞꯁꯤꯡ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯍꯣꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯏꯅꯥꯏ ꯇꯥꯟꯅꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ꯫ FNCC ꯃꯤꯑꯣꯏ 13 ꯅꯧꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯄꯨꯟꯅ ꯄꯣꯖꯤꯇꯤꯚ 10 ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯒꯤ ꯏꯃꯨꯡ ꯑꯃꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯄꯥ 50,000 ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯂꯝꯅꯨꯡꯊꯦꯝꯒꯤ ꯍꯛꯆꯥꯡ ꯏꯝꯐꯥꯜꯗ ꯄꯨꯔꯛꯄ ꯏꯃꯨꯡꯅ ꯄꯥꯝꯗ꯭ꯔꯤ꯫ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯟꯗꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯇꯤ ꯍꯩꯆ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫